Wari asi aigi subscribers singi maraktagi inanupi amakakna thabirapa wari amakakni. Adubu wari asi khara semprok semjin tawjaraga mayamda aina tahanjabani soikiba lankiba yarbasu mayamna ngakpiyu. Amadi wari asida paliba mingsing asi asengba asumba amta nasade mayamna tabda nungainaba haiduna hapsaba khakni. Wari asi haudringaigi maoinana mayamna channel asibu nungsibiduna like share amadi subscribe tawbiyo. Adudi mayam wari asi haujarage mayam punna taminarsi. Aigi ming nungsi matamado aina sahi taramari taramanga khara harapa matamdani punsida apamba nungsiba kalakpa karino haiba ai khangde aduma ingangomna lejabani. Aduga aiga thengnagadoriba nupa asidi nupi thire masa ani leraba nupani matau karamna maga aiga khangnakiba thengnakiba haibado mayamda share tawjage. Aiga thengnariba nupa sigi mamingsi thoipa haina hekta haijarage. Mase ekhoi kamsagi mamanabani aina mangodasu kamsada khanbagum sap manana aduma khale. Isam samna ibung amagum aina khanjaduna aina mana lakpa matamda da thoiba haiduna haraunu kaujai. Matamda aigi wakhanda nupagi nungsinungongi wakhansu leiba matam sinate. Adubo mana deisa nungsibadi phawrab zatni. Ma aingonda hairaga aina kari harakani khanduna haidaba zatni. Madi toina sila abanina aingonda koibsu leitre. Maso aisu maonda koide. Aduna magi fondaga ibani punna video ga yenge. Aduso isaigumba jagoigumbane. Ado mayamda aina hana haudre aisa laibak thirabi nupi masa amakhakni. Aigi maso aina angang oringai wakhan mapung phadringai laikhidre. Masigi khutong saba laraga mana ibu nungsi haribase masigi haribra natragana aibu thamoi sena nungsibagi haribra habadudi aisu sapsana khangdre. Numise ma ekhoi damsada asumna habzatni. Ise nungsise aidi yamna nungsijai. Madi marabasu thijare. Ma boina sembirage hanasu aigi wakhanda chapluna khale. Adubo aidi nupi su thire yadoidi mande mina kari kara khandoba ngangna doba male. Aigidi isa ani sile ado isena yardi yanina khale. Aigi apambase isena yabigadra asumna haba matamda idomsana khangdeba thoiba madi marabasu thire mamasu ngana lekhidre angangsu emali khangdi yarakadra. Ise aigi mase aina sembiraga aigi oige hana khale. Ngakhone thoiba adubu nanga magadi sana mande adubu haragadi yengsi. Asumna hainabadagi idomsana aingonda nungsia nangonda idomsa kainumta haige nang saudi sharakano. Idomsa kaiwano hairo nangse nang da thoibana yamna nungsina hai nangbu mana sembiraga magi orige hainasu khalenasu hai. Idomsa gi wakhandadi maduna phani ne khale. Nupi thije haiba wani madi nangna hari kaisi yani ngaikho nang kari khalino mangonda kari hayuge. Ai idomsa gi wadada pungangakhi aini idomsada idomsa aidi madugi matamsi yamna watli angangsu oiri madi masasu aimu sauba masa ani silerabane. Aduga anga engonda mana duma harido kaigino idomsa madi ekhoi kamsa gisu mamanabane. Tale kamsa nasu khangbada engonda phuni ai tale idomsa ai da thoibada haige. Aina aduma habduda idomsa da masada ipa pakhana hai nuko mido ikai khini idomsa oina haige nang hairu launuko. Hoi idomsa asumna haraga aishu dum lehore. Ai maduda thoina khanjeludre aigi leibam thokpa adum panglele. Da thoibasu hana gumadum toina lai lakpa matamda aigi sabasu adum lere. Moige khugase yumsu yamna lamna basunate. Adubu da thoibana aingonda phagioi kaioi aibu nungsi haiduna itatatana haiba lakna bahorakhe. Ahanbadi aisu phagioi khalame sumtoina harapadagi aisu angang oina irang toba habado
ꯑꯣꯏꯔꯦ꯫ ꯗꯥ ꯊꯣꯏꯕꯅ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯕ ꯃꯥꯒꯤ ꯃꯇꯧ ꯀꯌꯥꯁꯤꯅ ꯑꯩꯁꯨ ꯃꯥꯕꯨ ꯅꯨꯡꯁꯤꯕ ꯐꯥꯎꯔꯛꯈꯤ꯫ ꯑꯩꯅ ꯃꯥꯕꯨ ꯅꯨꯡꯁꯤꯔꯦ ꯍꯥꯏꯕꯁꯦ ꯑꯩꯒꯤ ꯃꯇꯧꯗ ꯃꯥꯅꯁꯨ ꯈꯪꯈ꯭ꯔꯦ꯫ ꯃꯁꯤꯗꯒꯤ ꯃꯥꯁꯨ ꯏꯀꯥꯏꯕ꯭ꯔꯥ ꯈꯪꯗꯦ, ꯍꯥꯟꯅꯗꯧꯅ ꯇꯣꯏꯅ ꯂꯥꯛꯑꯝꯕꯗꯣ ꯃꯗꯨꯁꯨ ꯂꯥꯛꯈꯤꯗ꯭ꯔꯦ꯫ ꯃꯔꯛ ꯃꯔꯛꯇ ꯅꯣꯡ ꯐꯥꯗꯣꯛꯄꯨꯗꯤ ꯂꯥꯛꯑꯦ꯫ ꯃꯁꯤꯗꯒꯤ ꯑꯩꯅ ꯏꯗꯣꯝꯆꯥꯗ ꯍꯪꯉꯦ, ꯏꯗꯣꯝꯆꯥ, ꯍꯟꯗꯛ ꯗꯥ ꯊꯣꯏꯕꯁꯦ ꯑꯩꯈꯣꯏꯗ ꯇꯣꯏꯅ ꯂꯥꯛꯈꯤꯗ꯭ꯔꯦ, ꯀꯩꯗꯧꯔꯖꯥꯠꯅꯣ? ꯀꯥꯝꯆꯥꯒ ꯗꯥ ꯊꯣꯏꯕꯒꯁꯦ ꯇꯤꯟꯅꯗ꯭ꯔꯕꯣ? ꯗꯥ ꯊꯣꯏꯕꯗꯣ ꯀꯩꯗꯧꯔꯖꯥꯠꯅꯣ ꯏꯗꯣꯝꯆꯥ? ꯏꯗꯣꯝꯆꯥꯅ, ꯅꯪꯕꯨ ꯗꯥ ꯊꯣꯏꯕꯗꯣ ꯅꯨꯡꯁꯤꯔꯛꯑꯕꯣ? ꯃꯥ ꯍꯪꯉꯤꯁꯤꯕꯣ? ꯑꯩ ꯏꯗꯣꯝꯆꯥꯒꯤ ꯋꯥꯁꯤꯗ ꯏꯀꯥꯏꯕꯗꯤ ꯐꯥꯎꯋꯦ, ꯑꯗꯨꯕꯨ ꯀꯩꯁꯨ ꯈꯟꯗꯕ ꯁꯥꯔꯒ ꯑꯩꯅ ꯈꯨꯝꯃꯦ, ꯑꯗꯨꯒꯤ ꯅꯠꯇꯦꯗ ꯏꯗꯣꯝꯆꯥ, ꯁꯨꯝ ꯍꯪꯕꯅꯦ꯫ ꯃꯁꯤ ꯍꯥꯏꯔꯒ ꯑꯩꯁꯨ ꯊꯣꯛꯂꯛꯑꯦ꯫ ꯏꯗꯣꯝꯆꯥꯁꯨ ꯅꯣꯛꯑꯒ ꯂꯩꯍꯧꯔꯦ꯫ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯅꯗꯤ ꯃꯁꯦ ꯈꯪꯂꯝꯃꯣꯏ, ꯏꯄꯥ ꯂꯩꯕꯕꯨꯗꯤ ꯃꯆꯥꯒꯤꯗꯤ ꯏꯃꯥ ꯂꯩꯕꯅ ꯐꯩ ꯍꯥꯏꯕꯗꯣ꯫ ꯕꯕꯥꯗꯤ ꯏꯃꯥ ꯂꯩꯈꯤꯗ꯭ꯔꯕ ꯃꯇꯨꯡꯗꯒꯤ ꯂꯪꯐꯩꯗ ꯑꯌꯥꯝꯕ ꯑꯗꯨꯝ ꯂꯩꯈ꯭ꯔꯦ, ꯌꯨꯝꯗꯁꯨ ꯑꯗꯨꯝ ꯂꯥꯛꯈꯤꯗ꯭ꯔꯦ꯫ ꯃꯤꯅ ꯍꯥꯏꯕꯗ ꯕꯕꯥꯗꯣ ꯅꯨꯄꯤ ꯑꯃ ꯂꯧꯔꯒ ꯂꯩꯈ꯭ꯔꯦꯅꯁꯨ ꯍꯥꯏ꯫ ꯑꯗꯨꯅ ꯑꯩꯗꯤ ꯏꯃꯥ ꯕꯕꯥꯒꯤ ꯃꯤꯅꯨꯡꯁꯤ ꯃꯆꯦꯠ ꯑꯃꯠꯇ ꯐꯪꯗ꯭ꯔꯕ ꯑꯩꯅ ꯗꯥ ꯊꯣꯏꯕꯅ ꯑꯩꯕꯨ ꯅꯨꯡꯁꯤꯅ ꯂꯣꯏꯅꯕꯤꯕ ꯀꯌꯥꯁꯤꯗ ꯑꯩꯅ ꯃꯥꯕꯨ ꯊꯃꯣꯏꯁꯦꯡꯅ ꯅꯨꯡꯁꯤꯈꯤ꯫ ꯏꯃꯥ ꯂꯩꯇꯕ, ꯏꯃꯥ ꯀꯧꯕ ꯐꯪꯗꯕꯒꯤ ꯑꯋꯥꯕꯁꯦ ꯃꯃꯥꯒꯤ ꯃꯤꯅꯨꯡꯁꯤ ꯐꯪꯂꯤꯕ ꯃꯤꯅꯗꯤ ꯈꯪꯂꯝꯃꯣꯏ꯫ ꯑꯗꯨꯅ ꯑꯉꯥꯡ ꯑꯣꯏꯔꯤꯕ ꯑꯩꯅ ꯗꯥ ꯊꯣꯏꯕꯒꯤ ꯃꯆꯥ ꯑꯅꯤꯗꯨꯅ ꯃꯃꯥ ꯀꯧꯕ ꯐꯪꯗꯕꯒꯤ ꯑꯋꯥꯕꯗꯣ ꯑꯩꯒꯨꯝꯅ ꯐꯥꯎꯔꯝꯒꯅꯤ, ꯑꯩꯅ ꯃꯃꯥ ꯑꯣꯏꯔꯒꯦ ꯍꯥꯏꯅꯁꯨ ꯑꯩꯒꯤ ꯋꯥꯈꯜꯗ ꯆꯞꯂꯨꯅ ꯈꯜꯂꯛꯈꯤ꯫ ꯃꯁꯤꯗꯒꯤ ꯑꯩꯅꯁꯨ ꯏꯗꯣꯝꯆꯥꯗ ꯍꯥꯏꯈꯤ, ꯏꯗꯣꯝꯆꯥ, ꯗꯥ ꯊꯣꯏꯕꯒꯤ ꯅꯨꯄꯤꯗꯣ ꯂꯩꯇ꯭ꯔꯕꯅꯤꯅ ꯑꯉꯥꯡ ꯑꯅꯤꯗꯣ ꯑꯩꯒꯨꯝꯅ ꯃꯃꯥ ꯀꯧꯕ ꯐꯪꯂꯝꯃꯣꯏꯀꯣ? ꯆꯨꯝꯃꯦ꯫ ꯑꯗꯣ ꯅꯨꯡꯁꯤ, ꯅꯪ ꯀꯥꯝꯆꯥꯗ ꯅꯪꯒ ꯊꯣꯏꯕꯒꯤ ꯋꯥꯔꯤꯁꯦ ꯍꯥꯏꯗꯣꯛꯎꯅꯨꯀꯣ, ꯅꯠꯇ꯭ꯔꯗꯤ ꯅꯪ ꯀꯥꯝꯆꯥꯅ ꯑꯩꯉꯣꯟꯗ ꯁꯥꯎꯅꯤꯕ꯫ ꯊꯣꯏꯕꯗꯤ ꯌꯥꯝꯅꯁꯨ ꯐꯩ, ꯃꯔꯥꯏꯕꯛꯁꯨ ꯊꯤꯔꯦ, ꯃꯥꯁꯨ ꯅꯪꯕꯨꯗꯤ ꯂꯨꯅ ꯇꯧꯕꯤꯅꯤ꯫ ꯅꯪꯅꯁꯨ ꯃꯥꯒꯤ ꯃꯆꯥ ꯑꯅꯤꯗꯣ ꯑꯄꯣꯛꯄꯤ ꯃꯃꯥꯒꯨꯝꯅ ꯂꯣꯏꯅꯕꯤꯔꯕꯗꯤ ꯑꯉꯥꯡ ꯑꯅꯤꯗꯨꯅꯁꯨ ꯅꯪꯕు ꯃꯃꯥꯃꯛꯅꯤ ꯍꯥꯏꯗꯨꯅ ꯈꯜꯂꯛꯀꯗꯣꯏꯅꯦ꯫ ꯑꯁꯨꯝꯅ ꯏꯗꯣꯝꯆꯥꯅꯁꯨ ꯍꯥꯏꯔꯛꯄꯗꯒꯤ ꯑꯩꯁꯨ ꯃꯆꯥ ꯑꯅꯤꯗꯣ ꯅꯨꯡꯁꯤꯅ ꯂꯣꯏꯅꯒꯦ ꯍꯥꯏꯅꯁꯨ ꯑꯩꯒꯤ ꯋꯥꯈꯜꯗ ꯈꯟꯖꯈꯤ꯫ ꯈꯪꯗꯦ, ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯑꯩꯅ ꯗꯥ ꯊꯣꯏꯕꯕꯨ ꯅꯨꯡꯁꯤꯕ ꯍꯦꯜꯂꯛꯈꯤ꯫ ꯑꯌꯨꯛ ꯅꯨꯡꯊꯤꯜ ꯅꯨꯃꯤꯗꯥꯡ ꯃꯥꯒꯤ ꯋꯥꯈꯜꯗ ꯈꯟꯈꯤ꯫ ꯑꯗꯨꯕꯨ ꯑꯁꯣꯝꯗꯅ ꯀꯝꯗꯧꯔꯤ? ꯗꯥ ꯊꯣꯏꯕꯗꯤ ꯑꯩꯁꯦ ꯑꯉꯥꯡꯅꯤ, ꯑꯣꯏꯔꯣꯏ ꯈꯟꯗꯨꯅ ꯑꯇꯣꯞꯄ ꯅꯨꯄꯤ ꯀꯣꯏꯔꯕ ꯖꯥꯠꯅꯤ꯫ ꯑꯩꯅꯗꯤ ꯃꯗꯣ ꯈꯪꯗꯕꯅꯤ꯫ ꯑꯩꯗꯤ ꯃꯥ ꯂꯥꯛꯇꯕꯒꯤ ꯏꯁꯧꯒ ꯂꯥꯡꯉꯤ ꯄꯣꯠꯅꯤ꯫ ꯅꯨꯃꯤꯠꯁꯦ ꯗꯥ ꯊꯣꯏꯕ ꯑꯩꯈꯣꯏꯗ ꯊꯥꯖꯗꯅ ꯂꯥꯛꯈꯤ꯫ ꯃꯗꯨꯗ ꯑꯩꯅ ꯁꯥꯎꯔꯞ ꯇꯧꯅ, ꯗꯥ ꯊꯣꯏꯕ, ꯅꯪ ꯍꯟꯗꯛ ꯑꯩꯈꯣꯏꯗ ꯂꯥꯛꯇ꯭ꯔꯤꯁꯦ ꯀꯩꯒꯤꯅꯣ? ꯅꯪ ꯂꯥꯛꯇꯕꯁꯦ ꯑꯩ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ꯫ ꯅꯪ ꯎꯗ꯭ꯔꯗꯤ ꯑꯩꯁꯦ ꯂꯩꯉꯝꯗꯤꯌꯦ꯫ ꯅꯪꯗꯤ ꯑꯩꯕꯨ ꯅꯨꯡꯁꯤꯕ ꯇꯝꯕꯤꯔꯝꯂꯒ ꯇꯨꯃꯤꯟꯅ ꯂꯩꯈ꯭ꯔꯤ ꯀꯩꯒꯤꯅꯣ? ꯀꯥꯝꯆꯥꯅ ꯈꯪꯈꯤꯅꯤ ꯀꯤꯕꯒꯤ ꯑꯩꯅ ꯐꯣꯡꯗꯕꯅꯦ, ꯅꯠꯇ꯭ꯔꯗꯤ ꯅꯪꯁꯦ ꯑꯩꯅ ꯀꯣꯏꯊꯤ ꯊꯤꯔꯗꯕꯅꯦ꯫ ꯗꯥ ꯊꯣꯏꯕ, ꯑꯩ ꯅꯪꯕꯨ ꯅꯨꯡꯁꯤ, ꯈꯪꯗꯦ, ꯅꯪꯒꯤ ꯅꯅꯥꯛꯇ ꯑꯩ ꯑꯗꯨꯝ ꯂꯩꯅꯤꯡꯉꯦ, ꯑꯗꯨꯒ ꯅꯪꯗꯤ ꯁꯨꯡꯂꯥꯛꯁꯨ ꯂꯥꯛꯇꯦ꯫ ꯅꯨꯡꯁꯤ, ꯅꯪ ꯗꯥ ꯊꯣꯏꯕꯁꯦ ꯍꯟꯗꯛ ꯊꯕꯛ ꯑꯃ ꯆꯠꯂꯨꯔꯕ ꯑꯗꯨꯒꯤ ꯂꯥꯛꯇꯕꯅꯦ, ꯍꯧꯖꯤꯛꯇꯤ ꯅꯪꯒꯤ ꯃꯅꯥꯛꯇ ꯂꯥꯛꯑꯁꯤꯗꯤ ꯍꯥꯏꯗꯨꯅ ꯃꯥꯅ ꯑꯩꯉꯣꯟꯗ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯍꯥꯏꯔꯛꯄ ꯃꯇꯝꯗ ꯑꯩꯗꯤ ꯑꯉꯥꯡꯒ ꯑꯣꯏꯕꯒ ꯄꯨꯟꯁꯤꯗ ꯑꯍꯥꯟꯕ ꯅꯨꯡꯁꯤꯖꯕ ꯃꯤꯁꯛꯀ ꯑꯣꯏꯕꯒ ꯑꯩ ꯌꯥꯝꯅ ꯍꯔꯥꯎꯖꯈꯤ꯫ ꯅꯨꯡꯁꯤꯕꯁꯨ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯑꯁꯨꯝ ꯍꯦꯜꯂꯛꯈꯤ꯫ ꯈꯪꯗꯦ, ꯃꯇꯝꯗꯣ ꯑꯩ ꯄꯨꯡꯉꯥꯎ ꯉꯥꯎꯈꯤ꯫ ꯔꯦꯗꯤꯑꯣꯗꯒ ꯏꯁꯩꯒ ꯂꯥꯛꯄꯗꯣ ꯇꯥꯔꯒ ꯋꯥꯈꯜꯁꯦ ꯈꯪꯗꯦ ꯀꯩꯅꯣꯝ ꯇꯧꯈ꯭ꯔꯦ꯫ ꯏꯁꯩꯗꯣ ꯑꯩ ꯇꯥꯅ ꯇꯥꯅ ꯃꯥꯒꯤ ꯋꯥꯈꯜꯗ ꯂꯨꯞꯆꯈꯤ꯫ ꯏꯁꯩꯗꯣ ꯑꯩ ꯌꯥꯝꯅ ꯄꯥꯝꯅ ꯇꯥꯖꯈꯤ꯫ ꯈꯨꯗꯛꯇꯒ ꯏꯁꯩꯗꯣ ꯑꯗꯨꯝ ꯐꯥꯗꯣꯛꯈ꯭ꯔꯦ꯫ ꯏꯁꯩꯗꯣ ꯌꯥꯝꯅ ꯇꯣꯏꯅꯁꯨ ꯑꯩꯅ ꯉꯪꯖꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯥꯗꯤ ꯑꯁꯣꯝꯗ ꯑꯇꯣꯞꯄ ꯅꯨꯄꯤ ꯀꯣꯏꯗꯨꯅ ꯅꯨꯄꯤꯗꯨꯒ ꯎꯅꯗꯅꯒ ꯇꯧꯔꯕ ꯖꯥꯠꯅꯤ꯫ ꯑꯩꯗꯤ ꯁꯣꯝꯗ ꯄꯨꯟꯁꯤꯒꯤ ꯑꯍꯥꯟꯕ ꯅꯨꯡꯁꯤꯖꯕꯒ ꯃꯥꯒꯤ ꯋꯥꯈꯜꯗ ꯑꯗꯨꯃꯛ ꯈꯟꯗꯨꯅ ꯂꯩꯈꯤ꯫ ꯇꯨꯝꯕ ꯆꯥꯕ ꯑꯃꯠꯇ ꯆꯪꯈꯤꯗ꯭ꯔꯦ꯫ ꯅꯨꯃꯤꯠꯁꯦ ꯀꯥꯝꯆꯥꯗ ꯑꯩꯅ, ꯀꯥꯝꯆꯥ, ꯍꯟꯗꯛ ꯗꯥ ꯊꯣꯏꯕꯗꯣ ꯑꯩꯈꯣꯏꯗ ꯇꯣꯏꯅ ꯂꯥꯛꯈꯤꯗ꯭ꯔꯦ, ꯀꯩꯗꯧꯔꯒꯦꯅ ꯍꯪꯕ ꯃꯇꯝꯗ ꯀꯥꯝꯆꯥꯅ, ꯑꯣ, ꯅꯣꯏ ꯗꯥ ꯊꯣꯏꯕꯗꯣ ꯅꯨꯄꯤ ꯑꯃ ꯀꯣꯏꯔꯤꯌꯦ, ꯅꯨꯄꯤꯗꯨꯁꯨ ꯌꯥꯝꯅ ꯐꯩ, ꯑꯩꯒ ꯉꯍꯥꯟ ꯎꯅꯕ ꯆꯠꯂꯨꯏ, ꯅꯨꯄꯤꯗꯨꯗ ꯑꯗꯨꯝ ꯂꯨꯞ ꯂꯩꯔ ꯃꯥꯜꯂꯦ, ꯑꯗꯨꯒꯤ ꯁꯣꯝꯗ ꯂꯥꯛꯄ ꯁꯪꯗ꯭ꯔꯤꯅꯦ꯫ ꯑꯩ ꯀꯥꯝꯆꯥꯒꯤ ꯋꯥꯗꯣ ꯇꯥꯕ ꯃꯤꯀꯨꯞꯇꯨꯗ ꯈꯪꯍꯧꯗꯅ ꯊꯃꯣꯏꯗ ꯅꯨꯡꯉꯥꯏꯇꯕ ꯑꯃ ꯐꯥꯎꯔꯛꯈꯤ꯫ ꯃꯤꯂꯨ ꯑꯅꯤꯗ ꯄꯤꯔꯥꯡ ꯏꯍꯧꯔꯛꯈꯤ꯫
ꯑꯗꯨꯕꯨ ꯀꯥꯝꯁꯥ ꯈꯪꯈꯤꯅꯤ ꯄꯥꯈꯠꯄꯒꯤ ꯋꯥꯅ ꯈꯪꯖꯤꯜꯂꯒ ꯑꯣ ꯑꯗꯨꯒꯤ ꯑꯣꯏꯔꯦ ꯍꯥꯏꯅꯁꯨ ꯈꯨꯝꯈꯤ꯫ ꯑꯩꯒꯤ ꯃꯇꯧꯗꯣ ꯀꯥꯝꯁꯥꯅꯁꯨ ꯈꯪꯉꯕ ꯃꯥꯜꯂꯦ꯫ ꯅꯨꯡꯁꯤ, ꯅꯪꯕꯨ ꯀꯩꯗꯧꯔꯒꯦ? ꯅꯁꯥ ꯉꯝꯗ꯭ꯔꯕꯅ ꯍꯪꯉꯛꯑꯦ꯫ ꯑꯩꯅ ꯀꯥꯝꯁꯥ ꯀꯩꯁꯨ ꯇꯧꯗꯤꯌꯦꯅ ꯈꯨꯝꯖꯤꯜꯂꯦ꯫ ꯑꯩ ꯃꯇꯝꯗꯣ ꯌꯥꯝꯅ ꯋꯥꯈꯤ꯫ ꯑꯉꯥꯡ ꯑꯣꯏꯅ ꯑꯁꯤꯒꯨꯝꯕ ꯅꯨꯡꯁꯤꯒꯤ ꯃꯩꯆꯥꯛꯁꯦ ꯐꯪꯒꯅꯤ ꯍꯥꯏꯕ ꯑꯩ ꯅꯣꯡꯇ ꯈꯜꯂꯨꯗꯦ꯫ ꯑꯁꯨꯝꯅ ꯋꯥꯒꯅꯤ ꯍꯥꯏꯕꯁꯨ ꯑꯩ ꯈꯟꯖꯤꯜꯂꯨꯗ꯭ꯔꯦ꯫ ꯈꯜꯍꯩꯗꯕ ꯋꯥꯈꯜꯅꯤ ꯑꯩꯅ ꯈꯜꯂꯤꯕꯁꯤꯁꯨ꯫ ꯃꯁꯤꯁꯨ ꯍꯧꯖꯤꯛꯇꯗ ꯈꯪꯉꯛꯈꯤ꯫ ꯃꯇꯝꯗꯨꯗꯗꯤ ꯃꯗꯣ ꯈꯜꯂꯨꯗ꯭ꯔꯦ꯫ ꯑꯗꯨꯕꯨ ꯑꯩ ꯗꯥ ꯊꯣꯏꯕꯗꯒꯤ ꯂꯥꯞꯊꯣꯛꯑꯒꯦ, ꯃꯥꯒꯤ ꯋꯥꯈꯜꯁꯦ ꯈꯜꯂꯔꯣꯏꯒꯦ ꯍꯥꯏꯅꯁꯨ ꯈꯜꯂꯦ꯫ ꯅꯨꯃꯤꯠ ꯍꯨꯝꯅꯤꯃꯨꯛ ꯂꯩꯕꯒ ꯗꯥ ꯊꯣꯏꯕꯗꯣ ꯑꯩꯈꯣꯏꯗ ꯂꯥꯛꯈꯤ꯫ ꯑꯩꯗꯤ ꯗꯥ ꯊꯣꯏꯕꯒꯤ ꯃꯈꯣꯟ ꯇꯥꯕ ꯃꯇꯝꯗ ꯏꯁꯥꯁꯦ ꯏꯄꯥꯗ ꯄꯥꯈꯠꯄ, ꯀꯔꯤꯅꯣ ꯈꯪꯗꯕ ꯃꯤꯍꯨꯟ ꯑꯃꯗꯤ ꯑꯗꯨꯝ ꯆꯣꯡꯉꯤ꯫ ꯑꯗꯨꯕꯨ ꯃꯗꯣ ꯐꯥꯖꯤꯜꯂꯒ ꯑꯩꯒꯤ ꯇꯧꯐꯝ ꯊꯣꯛꯄ ꯑꯗꯨꯝ ꯇꯧꯔꯒ ꯂꯩ꯫ ꯃꯇꯝ ꯑꯁꯤꯗ ꯀꯥꯝꯁꯥꯒ ꯗꯥ ꯊꯣꯏꯕꯒꯅ ꯑꯩꯕꯨ ꯀꯧꯔꯛꯈꯤ꯫ ꯑꯩꯁꯨ ꯀꯥꯝꯁꯥꯅ ꯀꯧꯔꯛꯄꯗꯨꯒꯤ ꯈꯜꯂꯒ ꯑꯗꯨꯝ ꯊꯣꯛꯑꯦ꯫ ꯆꯠꯂꯤꯕꯗꯣ ꯇꯟꯅ ꯇꯟꯅꯅꯦ꯫ ꯑꯩ ꯎꯕꯒ ꯗꯥ ꯊꯣꯏꯕꯅ ꯅꯨꯡꯁꯤ, ꯅꯪꯕꯨ ꯀꯩꯗꯧꯔꯒꯦ? ꯂꯥꯛꯑꯣ, ꯅꯪꯒꯤ ꯑꯆꯥꯄꯣꯠ ꯂꯩꯔꯛꯄꯅꯦ, ꯆꯥꯔꯣ ꯂꯥꯛꯑꯣ꯫ ꯗꯥ ꯊꯣꯏꯕ, ꯑꯩ ꯆꯥꯅꯤꯡꯗ꯭ꯔꯦ꯫ ꯃꯇꯝ ꯑꯁꯤꯗ ꯀꯥꯝꯁꯥꯗꯣ ꯃꯥꯒꯤ ꯀꯥꯗ ꯄꯣꯠ ꯑꯃ ꯂꯧꯊꯣꯛꯄ ꯆꯪꯈꯤ꯫ ꯃꯗꯨꯒꯤ ꯇꯟꯖꯥ ꯂꯧꯔꯒ ꯑꯩꯅ ꯍꯥꯏꯈꯤ, ꯗꯥ ꯊꯣꯏꯕ, ꯅꯪ ꯁꯤꯗ ꯀꯩꯗꯧꯕ ꯂꯥꯛꯏꯅꯣ? ꯃꯇꯨꯡꯗ ꯂꯥꯛꯑꯅꯣ꯫ ꯅꯪꯒꯤꯁꯦ ꯑꯩꯉꯣꯟꯗ ꯑꯋꯥꯕ ꯄꯤꯕ ꯂꯥꯛꯏꯔꯣ? ꯑꯩꯕꯨ ꯑꯉꯥꯡꯅꯤ, ꯄꯪꯉꯤ ꯍꯥꯏꯗꯨꯅ ꯁꯥꯟꯅꯔꯤꯕ꯭ꯔꯥ? ꯑꯩ ꯅꯪꯕꯨ ꯌꯥꯝꯅꯁꯨ ꯋꯥꯔꯧꯋꯦ꯫ ꯅꯪ ꯃꯇꯨꯡꯗꯗꯤ ꯑꯩꯈꯣꯏꯗ ꯂꯥꯛꯀꯅꯣ꯫ ꯂꯥꯛꯑꯁꯨ ꯅꯪ ꯑꯩꯕꯨ ꯀꯧꯔꯛꯀꯅꯣ꯫ ꯅꯪꯒꯤꯗꯤ ꯈꯪꯅꯕ ꯅꯨꯄꯤ ꯑꯃꯁꯨ ꯂꯩꯔꯦꯅ ꯍꯥꯏ꯫ ꯑꯩꯅ ꯃꯉꯣꯟꯗ ꯑꯁꯨꯝꯅ ꯍꯥꯏꯕ ꯃꯇꯝꯗ ꯃꯥꯅ ꯀꯥꯏꯗꯩꯅꯣꯍꯦ, ꯈꯪꯅꯕ ꯅꯨꯄꯤꯒ ꯑꯃꯠꯇ ꯍꯦꯛ ꯂꯩꯇꯦ, ꯑꯩꯒꯤꯗꯤ ꯅꯪ ꯂꯩꯁꯤꯗꯤ ꯍꯥꯏꯗꯨꯅ ꯃꯥ ꯑꯩꯉꯣꯟꯗ ꯑꯣꯏꯗꯕ ꯉꯥꯡꯉꯦ꯫ ꯃꯇꯝ ꯑꯗꯨꯗꯗꯤ ꯑꯩ ꯃꯥꯅ ꯍꯥꯏꯕꯗꯣ ꯊꯥꯖꯈꯤ꯫ ꯑꯗꯨꯕꯨ ꯊꯃꯣꯏꯁꯤꯗꯗꯤ ꯆꯤꯡꯅꯕꯗꯤ ꯈꯔꯗꯤ ꯑꯗꯨꯝ ꯐꯥꯎꯈꯤ꯫ ꯑꯗꯨꯕꯨ ꯅꯨꯡꯁꯤꯔꯨꯕ ꯀꯧꯕꯅ ꯃꯥꯇꯕꯨ ꯑꯩꯒꯤ ꯑꯣꯏꯔꯕꯗꯤ ꯈꯟꯗꯨꯅ ꯑꯩ ꯃꯥꯅ ꯍꯥꯏꯕꯗꯣ ꯊꯥꯖꯈꯤ꯫ ꯑꯁꯨꯝꯅ ꯂꯣꯟꯅ ꯀꯥꯝꯁꯥ ꯈꯪꯍꯟꯗꯅ ꯗꯥ ꯊꯣꯏꯕꯒ ꯑꯩꯒꯁꯦ ꯅꯨꯡꯁꯤꯅꯔꯛꯈꯤ꯫ ꯃꯁꯦ ꯏꯗꯣꯝꯆꯥꯗꯤ ꯈꯔ ꯈꯪꯉꯦ꯫ ꯏꯗꯣꯝꯆꯥꯅꯗꯤ ꯑꯩꯉꯣꯟꯗ ꯍꯪꯉꯦ꯫ ꯑꯗꯨꯕꯨ ꯗꯥ ꯊꯣꯏꯕꯅ ꯏꯕꯥꯅꯤꯒꯤ ꯋꯥꯔꯤꯁꯦ ꯀꯅꯥꯝꯇ ꯍꯥꯏꯗꯣꯛꯀꯅꯨ, ꯀꯣꯟꯅ ꯑꯣꯏꯅ ꯈꯪꯍꯜꯂꯁꯦ ꯍꯥꯏꯕꯗꯒꯤ ꯑꯩꯁꯨ ꯃꯥꯅ ꯍꯥꯏꯕ ꯌꯥꯗꯨꯅ ꯏꯗꯣꯝꯆꯥꯗꯁꯨ ꯈꯪꯍꯟꯗ꯭ꯔꯦ꯫ ꯑꯁꯨꯝꯅ ꯗꯥ ꯊꯣꯏꯕꯒ ꯑꯩꯒ ꯅꯨꯡꯁꯤꯅꯔꯕꯁꯤ ꯆꯍꯤ ꯐꯥꯖꯤꯜꯂꯛꯀꯗꯧꯔꯦ꯫ ꯑꯩꯗꯤ ꯄꯨꯔꯥ ꯃꯥꯒꯤ ꯋꯥꯈꯜꯗ ꯉꯥꯎꯈ꯭ꯔꯦ꯫ ꯏꯕꯥꯅꯤ ꯅꯨꯡꯁꯤꯅꯩ ꯍꯥꯏꯕꯁꯤ ꯀꯥꯝꯁꯥꯁꯨ ꯍꯟꯗꯛꯇꯤ ꯆꯤꯡꯅꯕꯁꯨ ꯃꯥꯜꯂꯦ꯫ ꯅꯣꯡꯃ ꯀꯥꯝꯁꯥꯅ ꯑꯩꯉꯣꯟꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, ꯅꯨꯡꯁꯤ, ꯅꯪ ꯍꯟꯗꯛ ꯀꯥꯝꯁꯥꯅ ꯌꯥꯅꯤꯡꯗꯕ ꯊꯕꯛ ꯈꯔ ꯇꯧꯕ ꯃꯥꯜꯂꯦ꯫ ꯃꯗꯣ ꯇꯧꯒꯅꯨ, ꯀꯥꯟꯅꯔꯣꯏꯀꯣ꯫ ꯀꯥꯝꯁꯥꯅ ꯁꯥꯎꯔꯛꯑꯗꯤ ꯅꯪ ꯑꯐꯕ ꯑꯣꯏꯔꯣꯏꯀꯣ꯫ ꯀꯥꯝꯁꯥꯅ ꯑꯩꯉꯣꯟꯗ ꯑꯗꯨꯝꯅ ꯁꯥꯎꯔꯒ ꯉꯥꯡꯉꯛꯄ ꯑꯗꯨꯗ ꯏꯁꯥꯁꯦ ꯏꯄꯥꯗ ꯄꯥꯈꯠꯂꯦ꯫ ꯑꯗꯨꯕꯨ ꯀꯩꯁꯨ ꯈꯪꯗꯕ ꯁꯥꯔꯒ ꯑꯁꯨꯝꯅ ꯈꯨꯝꯖꯤꯜꯂꯦ, ꯀꯥꯝꯁꯥ, ꯑꯩ ꯀꯩꯁꯨ ꯇꯧꯗꯤꯌꯦ꯫ ꯃꯁꯤꯗꯒꯤ ꯀꯥꯝꯁꯥꯁꯨ ꯃꯈꯥ ꯑꯗꯨꯝ ꯇꯥꯔꯛꯈꯤꯗ꯭ꯔꯦ꯫ ꯇꯁꯦꯡꯅ ꯍꯥꯏꯔꯕꯗ ꯏꯃꯥ ꯕꯕꯥꯅ ꯑꯩꯕꯨ ꯍꯨꯟꯗꯣꯛꯄꯤꯔꯝꯃꯕ ꯃꯇꯨꯡ ꯀꯥꯝꯁꯥꯅ ꯑꯩꯕꯨ ꯂꯨꯅ ꯅꯨꯡꯁꯤꯅ ꯂꯣꯏꯅꯕꯤꯔꯛꯈꯤ꯫ ꯅꯣꯡꯃꯇ ꯑꯩꯉꯣꯟꯗ ꯑꯀꯟꯕ ꯋꯥꯍꯩ ꯑꯃꯠꯇ ꯍꯥꯏꯔꯛꯈꯤꯕ ꯉꯥꯡꯈꯤꯕꯁꯨ ꯂꯩꯇꯦ꯫ ꯑꯗꯨꯅ ꯑꯩꯗꯤ ꯀꯥꯝꯁꯥꯒꯤ ꯋꯥꯁꯦ ꯑꯩꯅ ꯍꯤꯛꯇꯣꯛꯄꯁꯨ ꯉꯝꯗꯦ꯫ ꯅꯨꯃꯤꯠ ꯑꯁꯦ ꯗꯥ ꯊꯣꯏꯕꯅ ꯑꯩꯉꯣꯟꯗ ꯀꯣꯏꯕ ꯆꯠꯂꯨꯁꯦꯅ ꯍꯥꯏ꯫ ꯑꯗꯨꯕꯨ ꯃꯇꯝꯁꯤ ꯀꯥꯝꯁꯥꯅ ꯑꯩꯁꯦ ꯆꯤꯡꯅꯕꯒꯤ ꯑꯗꯨꯝ ꯁꯦꯟꯅꯔꯒ ꯂꯩꯕ ꯃꯇꯝꯅꯤ꯫ ꯏꯁꯥꯁꯦ ꯌꯥꯝꯅꯁꯨ ꯄꯥꯈꯠꯂꯦ꯫ ꯑꯩꯅ ꯗꯥ ꯊꯣꯏꯕꯗ ꯀꯥꯝꯁꯥꯅ ꯗꯥ ꯊꯣꯏꯕ ꯏꯕꯥꯅꯤ ꯅꯨꯡꯁꯤꯅꯩ ꯍꯥꯏꯕꯁꯦ ꯈꯪꯕꯁꯨ ꯃꯥꯜꯂꯦ, ꯑꯗꯨꯅ ꯉꯁꯤꯃꯛ ꯏꯕꯥꯅꯤ ꯀꯗꯥꯏꯗꯅꯣꯃ ꯆꯦꯟꯈ꯭ꯔꯁꯤ ꯍꯥꯏꯅ ꯍꯥꯏꯕ ꯃꯇꯝꯗ ꯗꯥ ꯊꯣꯏꯕꯅ ꯑꯗꯨꯒꯤꯁꯨ ꯃꯇꯝ ꯂꯥꯛꯈꯤꯅꯤ ꯍꯥꯏꯗꯨꯅ ꯑꯩꯕꯨ ꯊꯦꯝꯕꯤꯈꯤ꯫ ꯏꯕꯥꯅꯤ ꯅꯨꯃꯤꯠꯇꯣ ꯃꯐꯝ ꯑꯃꯗ ꯆꯠꯇꯨꯅ ꯎꯅꯩ꯫ ꯑꯗꯨꯁꯨ ꯏꯁꯥꯁꯦ ꯌꯥꯝꯅ ꯄꯥꯈꯠꯂꯦ꯫ ꯀꯥꯝꯁꯥ ꯊꯦꯡꯅꯔꯗꯤ ꯀꯃꯥꯏ ꯇꯧꯅꯤ ꯍꯥꯏꯅꯁꯨ ꯏꯊꯟꯇ ꯈꯜꯂꯦ꯫ ꯈꯪꯗꯦ ꯅꯨꯃꯤꯠꯇꯣ ꯗꯥ ꯊꯣꯏꯕꯗꯤ ꯑꯩꯉꯣꯟꯗ ꯐꯠꯇꯕ ꯋꯥꯈꯜ ꯑꯃ ꯈꯟꯕꯁꯨ ꯃꯥꯜꯂꯦ꯫ ꯑꯗꯨꯕꯨ ꯑꯩꯒꯤ ꯄꯥꯈꯠꯄ ꯃꯇꯧꯗꯨꯅ ꯃꯥ ꯀꯔꯤꯁꯨ ꯍꯥꯏꯕ ꯉꯝꯈꯤꯗꯕ ꯃꯥꯜꯂꯦ꯫ ꯑꯩ ꯑꯃꯨꯛꯁꯨ ꯗꯥ ꯊꯣꯏꯕ ꯏꯕꯥꯅꯤꯁꯦ ꯊꯨꯡꯅꯔꯣꯏꯗ꯭ꯔꯥ ꯈꯟꯕ ꯃꯇꯝꯗ ꯌꯥꯝꯅꯁꯨ ꯄꯥꯈꯠꯂꯦ꯫ ꯑꯉꯥꯡ ꯑꯣꯏꯅ ꯅꯨꯡꯁꯤꯕꯗ ꯄꯨꯡꯂꯨꯞ ꯂꯨꯞꯄꯦ ꯍꯥꯏꯗꯨꯅꯤ꯫ ꯗꯥ ꯊꯣꯏꯕꯁꯨ ꯍꯟꯗꯛꯇꯤ ꯑꯩꯅ ꯍꯥꯏꯕꯗꯣ ꯃꯥ ꯌꯥꯔꯛꯑꯦ꯫ ꯏꯕꯥꯅꯤ ꯆꯦꯟꯕꯒꯤ ꯃꯇꯝ ꯊꯥꯅꯔꯦ꯫ ꯃꯇꯝꯗꯣ ꯉꯥꯏꯕ ꯃꯇꯝꯗ ꯑꯩ ꯌꯥꯝꯅ ꯋꯥꯈꯤ, ꯌꯥꯝꯅꯁꯨ ꯍꯔꯥꯎꯈꯤ꯫ ꯑꯩꯅ ꯈꯟꯖꯈꯤ, ꯑꯩꯗꯤ ꯂꯥꯏꯕꯛ ꯌꯥꯝꯅ ꯐꯩ, ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯕ ꯃꯤꯁꯛꯀ ꯅꯨꯡꯁꯤ ꯄꯟꯊꯨꯡ ꯌꯧꯗꯧꯔꯦ꯫ ꯃꯤꯅꯗꯤ ꯑꯍꯥꯟꯕ ꯅꯨꯡꯁꯤꯅꯕꯁꯦ ꯊꯨꯡꯅꯒꯟꯗꯦ ꯀꯥꯏꯅꯩ ꯍꯥꯏꯅꯩ, ꯑꯗꯨꯕꯨ ꯑꯩꯗꯤ ꯊꯨꯡꯅꯗꯧꯔꯦ꯫
ꯈꯪꯗꯦ ꯑꯁꯥ ꯀꯌꯥꯅꯤ ꯑꯩꯅ ꯁꯥꯒꯠꯂꯤꯕ ꯑꯗꯨꯕꯨ ꯑꯩꯒꯤ ꯍꯔꯥꯎꯕ ꯅꯨꯡꯉꯥꯏꯕ ꯃꯇꯝ ꯀꯨꯏꯅ ꯇꯝꯂꯝꯗ꯭ꯔ ꯃꯥꯜꯂꯦ ꯄꯨꯟꯁꯤꯁꯦ ꯑꯋꯥꯕꯇꯅ ꯏꯁꯔ ꯑꯣꯏꯌꯨ ꯍꯥꯏꯅ ꯇꯝꯂꯝꯂꯕ ꯃꯥꯜꯂꯦ ꯅꯨꯃꯤꯠ ꯑꯁꯦ ꯑꯩ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯗꯨꯛ ꯊꯥꯎꯃꯩ ꯊꯥꯅꯕ ꯇꯧꯔꯤ ꯃꯇꯝ ꯑꯁꯤꯗ ꯏꯗꯣꯝꯆꯥꯁꯤ ꯗꯨꯀꯥꯟꯗ ꯊꯣꯛꯈꯤꯕꯅꯦ ꯃꯁꯥꯁꯤ ꯏꯐꯤꯡ ꯐꯤꯡꯅ ꯆꯪꯉꯛꯑꯦ ꯑꯩ ꯏꯗꯣꯝꯆꯥꯒꯤ ꯃꯇꯧꯗꯨꯗ ꯀꯩꯗꯧꯔꯖꯥꯠꯅꯣ ꯀꯀꯥꯗꯣ ꯌꯨ ꯊꯛꯑꯒ ꯃꯤꯒ ꯈꯠꯅꯔ ꯖꯥꯠꯂꯅ ꯑꯃꯨꯛꯁꯨ ꯈꯜꯂꯦ ꯍꯥꯟꯅꯁꯨ ꯀꯀꯥꯁꯤ ꯌꯨ ꯊꯛꯑꯗꯤ ꯃꯤ ꯍꯦꯛꯇ ꯈꯠꯅꯩ ꯊꯛꯇ꯭ꯔꯗꯤ ꯋꯥ ꯃꯆꯦꯠ ꯑꯃꯠꯇ ꯉꯥꯡꯕ ꯉꯝꯕ ꯃꯤꯁꯨ ꯅꯠꯇꯦ ꯑꯩꯅ ꯏꯗꯣꯝꯆꯥꯗ ꯏꯗꯣꯝꯆꯥ ꯀꯩꯗꯧꯔꯒꯦ ꯀꯀꯥ ꯌꯨ ꯉꯥꯍꯧꯕ꯭ꯔꯣ 이dom사나 아두기는 때다 뭉시 너희 다토이보다 누피 마셀레나 하이 누피도 무대 뿌라바 말레 누피도수 마오라 말레 아두기 살란 사나라 말레 ꯈꯪꯗꯦ ꯑꯩꯁꯨ ꯃꯤꯅ ꯇꯝꯃꯛꯄꯅꯦ ꯉꯥꯏꯈꯣ ꯅꯨꯡꯁꯤ ꯅꯪꯕꯨ ꯅꯪ ꯗꯥꯊꯣꯏꯕꯒ ꯃꯔꯤ ꯂꯩꯅꯕ꯭ꯔꯥ ꯂꯩꯅꯗꯕ꯭ꯔꯥ ꯁꯦꯡꯅ ꯏꯗꯣꯝꯆꯥꯗ ꯍꯥꯏꯌꯣ ꯑꯩ ꯃꯥ ꯅꯨꯄꯤ ꯑꯃ ꯆꯦꯜꯂꯦ ꯍꯥꯏꯕꯗꯨꯗ ꯈꯪꯍꯧꯗꯦ ꯀꯣꯛꯁꯦ ꯈꯪꯉꯥꯎ ꯉꯥꯎꯔꯛꯈꯤ ꯑꯩ ꯏꯁꯥꯁꯤ ꯑꯗꯨꯃꯛ ꯒ꯭ꯌꯥꯟ ꯇꯥꯈꯤꯗ꯭ꯔꯦ ꯑꯩꯅ ꯒ꯭ꯌꯥꯟ ꯂꯥꯛꯄ ꯃꯇꯝꯗ ꯑꯩ ꯐꯃꯨꯡꯗ ꯍꯤꯞꯂꯝꯃꯦ ꯑꯩꯒꯤ ꯃꯅꯥꯛꯇ ꯀꯥꯝꯆꯥꯅ ꯏꯗꯣꯝꯆꯥꯒ ꯂꯩꯔꯝꯃꯦ ꯀꯥꯝꯆꯥꯅ ꯑꯩꯉꯣꯟꯗ ꯌꯦꯡꯂꯒ ꯋꯥ ꯀꯌꯥꯁꯨ ꯍꯥꯏꯈꯤ ꯑꯩꯕꯨ ꯊꯦꯝꯕꯤꯕ ꯆꯩꯕꯤꯕ ꯋꯥ ꯀꯌꯥ ꯑꯃ ꯍꯥꯏꯈꯤ ꯀꯥꯝꯆꯥꯒꯤ ꯃꯃꯥꯡꯗ ꯑꯩ ꯌꯥꯝꯅ ꯏꯀꯥꯏꯈꯤ ꯑꯗꯨꯕꯨ ꯊꯃꯣꯏꯁꯤꯗꯤ ꯃꯆꯦꯠ ꯇꯥꯅ ꯀꯥꯏꯈꯤ ꯑꯩꯅ ꯑꯁꯨꯛ ꯊꯥꯖꯕ ꯑꯁꯨꯛ ꯅꯨꯡꯁꯤꯖꯕ ꯃꯥꯅ ꯑꯁꯨꯝꯅ ꯊꯥꯖꯕ ꯃꯥꯡꯍꯟꯒꯅꯤ ꯍꯥꯏꯕ ꯑꯩ ꯅꯣꯡꯇ ꯈꯜꯂꯨꯗꯦ ꯑꯩ ꯁꯤꯅꯤꯡꯕ ꯐꯥꯎꯈꯤ ꯏꯃꯥ ꯕꯕꯥꯕꯨꯁꯨ ꯑꯩꯅ ꯌꯥꯝꯅ ꯋꯥꯔꯧꯈꯤ ꯑꯗꯨꯕꯨ ꯑꯩꯒꯤ ꯂꯥꯏꯕꯛ ꯐꯕ ꯍꯥꯏꯒꯗ꯭ꯔꯥ ꯃꯥꯅ ꯍꯥꯏꯕ ꯋꯥ ꯈꯔ ꯑꯩꯅ ꯌꯥꯈꯤꯗꯦ ꯃꯗꯨꯅ ꯑꯩꯒꯤ ꯇꯨꯡꯒꯤ ꯑꯁꯥ ꯑꯣꯏꯖꯈꯤ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯅ ꯍꯥꯏꯅꯕ ꯅꯨꯄꯤꯒꯤꯗꯤ ꯏꯖꯠꯇꯒꯤ ꯍꯦꯟꯕ ꯀꯔꯤꯁꯨ ꯂꯩꯇꯦ ꯈꯣꯡꯐꯝ ꯑꯃ ꯁꯣꯏꯗꯅꯕ ꯍꯣꯠꯅꯧ ꯍꯥꯏꯕꯗꯣ ꯉꯁꯤꯗꯤ ꯑꯁꯦꯡꯕ ꯑꯆꯨꯝꯕꯅꯤ ꯍꯥꯏꯕ ꯑꯩ ꯏꯁꯥꯅ ꯈꯪꯖꯈꯤ ꯗꯥꯊꯣꯏꯕꯅ ꯑꯩꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯕ ꯑꯣꯏꯔꯝꯗ꯭ꯔꯦ ꯃꯥꯗꯤ ꯑꯩꯕꯨ ꯑꯉꯥꯡꯅꯦ ꯍꯥꯏꯗꯨꯅ ꯁꯥꯟꯅꯕ ꯑꯣꯏꯔꯝꯂꯦ ꯃꯥꯅ ꯄꯥꯝꯂꯤꯕꯁꯦ ꯑꯩꯒꯤ ꯏꯖꯠꯇꯅꯤ ꯑꯗꯨꯕꯨ ꯑꯩꯅꯗꯤ ꯃꯗꯣ ꯈꯪꯂꯨꯗ꯭ꯔꯦ ꯑꯩꯗꯤ ꯃꯥꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯈꯤ ꯑꯗꯨꯕꯨ ꯃꯥꯅꯗꯤ ꯑꯩꯕꯨ ꯁꯥꯟꯅꯕꯤꯔꯝꯂꯦ ꯃꯥꯒ ꯑꯩꯒ ꯈꯪꯅꯔꯤꯉꯩ ꯃꯇꯝꯗ ꯑꯩꯒꯤ ꯐꯣꯇꯣ ꯑꯃ ꯃꯉꯣꯟꯗ ꯂꯩꯈꯤ ꯐꯣꯇꯣꯗꯣ ꯑꯩꯅ ꯄꯤꯔꯣ ꯍꯥꯏꯗꯨꯅ ꯃꯣꯏꯒꯤ ꯃꯅꯥꯛꯇ ꯂꯩꯕ ꯏꯃꯥꯟꯅꯕꯤ ꯑꯃꯗ ꯍꯥꯏꯈꯤ ꯑꯗꯨꯕꯨ ꯗꯥꯊꯣꯏꯕꯅ ꯑꯩꯒꯤ ꯐꯣꯇꯣꯗꯣ ꯃꯥꯒꯤ ꯃꯅꯥꯛꯇ ꯑꯗꯨꯝ ꯂꯦꯡꯗꯅ ꯃꯗꯨꯃꯗꯤ ꯄꯨꯟꯁꯤꯒꯤ ꯊꯝꯂꯒꯦ ꯍꯥꯏꯗꯨꯅ ꯄꯤꯔꯛꯈꯤꯗ꯭ꯔꯦ ꯃꯥ ꯀꯥꯏꯅꯕꯒꯤ ꯑꯋꯥꯕ ꯃꯔꯛ ꯑꯗꯨꯗ ꯑꯩꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯕꯤꯕ ꯅꯨꯄꯥ ꯑꯃꯒ ꯑꯩꯒ ꯊꯦꯡꯅꯖꯈꯤ ꯃꯥꯒ ꯑꯩꯒꯅꯤ ꯍꯧꯖꯤꯛ ꯄꯨꯟꯁꯤ ꯂꯩꯄꯨꯟ ꯁꯦꯝꯃꯤꯕ ꯑꯩꯅ ꯅꯣꯡꯐꯥꯗꯣꯛ ꯏꯄꯥꯝꯗ ꯂꯥꯛꯄ ꯃꯇꯝꯗ ꯏꯕꯨꯡ ꯑꯃ ꯑꯣꯏꯅ ꯃꯥꯕꯨ ꯀꯧꯅꯩ ꯋꯥꯔꯤꯁꯦ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯜꯂꯒꯦ ꯑꯔꯣꯏꯕꯗ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕꯗꯤ ꯅꯨꯡꯁꯤꯕꯗ ꯐꯥꯒꯤ ꯇꯧꯕꯤꯒꯅꯨ ꯑꯉꯥꯡ ꯑꯣꯏꯖꯔꯁꯨ ꯅꯨꯡꯁꯤꯕ ꯇꯝꯕꯤꯔꯝꯂꯒ ꯑꯉꯥꯎꯕꯤ ꯑꯃꯒꯨꯝ ꯊꯝꯕꯤꯔꯝꯕꯗꯣ ꯃꯇꯝ ꯑꯗꯨꯗ ꯑꯩꯅ ꯐꯪꯈꯤꯕ ꯑꯩꯅ ꯃꯩꯁꯥ ꯂꯥꯡꯈꯤꯕꯗꯣ ꯀꯌꯥꯗ ꯋꯥꯔꯝꯒꯅꯤ ꯍꯥꯏꯕ ꯃꯌꯥꯝꯅꯁꯨ ꯈꯟꯕꯤꯌꯨ ꯃꯇꯝ ꯑꯗꯨꯗ ꯑꯩ ꯐꯅ ꯀꯨꯏꯅ ꯅꯨꯄꯥ ꯑꯝꯇ ꯊꯥꯖꯈꯤꯗꯦ ꯅꯨꯡꯁꯤꯕꯁꯦ ꯃꯤꯅꯝꯕꯅꯦ ꯍꯥꯏꯅ ꯈꯟꯈꯤ ꯀꯌꯥꯔꯛ ꯁꯤꯔꯒꯦ ꯍꯥꯏꯅꯁꯨ ꯍꯣꯠꯅꯈꯤ ꯃꯤꯑꯣꯏꯕꯒꯤ ꯄꯨꯟꯁꯤꯗ ꯑꯃꯨꯛꯇꯪ ꯊꯥꯖꯕ ꯃꯥꯡꯈ꯭ꯔꯕꯗꯤ ꯃꯗꯨꯕꯨ ꯑꯃꯨꯛ ꯁꯦꯝꯒꯠꯅꯕ ꯍꯣꯠꯅꯕ ꯃꯇꯝꯗ ꯃꯇꯝ ꯌꯥꯝꯅ ꯆꯪꯏ ꯍꯦꯛꯇꯃꯛ ꯊꯥꯖꯕ ꯉꯝꯗꯦ ꯍꯥꯏꯕꯁꯤ ꯑꯁꯦꯡꯕꯅꯤ ꯑꯗꯨꯒ ꯑꯩ ꯏꯃꯥꯕꯨꯁꯨ ꯌꯥꯝꯅ ꯋꯥꯔꯧꯏ ꯃꯈꯣꯏꯅ ꯐꯠꯇꯕ ꯂꯝꯕꯤꯗ ꯈꯣꯡ ꯊꯥꯡꯈꯤꯕ ꯃꯇꯝꯗ ꯃꯔꯥꯜ ꯂꯩꯖꯗ꯭ꯔꯕ ꯀꯔꯤꯁꯨ ꯈꯪꯖꯗ꯭ꯔꯕ ꯃꯆꯥ ꯀꯌꯥꯅ ꯀꯌꯥꯝ ꯋꯥꯅ ꯈꯥꯡꯕ ꯏꯃꯥꯁꯨ ꯃꯌꯨꯝ ꯄꯥꯟꯈ꯭ꯔꯦ ꯕꯕꯥꯁꯨ ꯏꯃꯥꯕꯨ ꯁꯤꯡꯅꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯅꯨꯄꯤ ꯑꯃ ꯊꯤꯔꯒ ꯂꯩꯈ꯭ꯔꯦ ꯃꯆꯥ ꯂꯩꯍꯧꯔꯦ ꯍꯥꯏꯕ ꯍꯟꯅꯐꯥꯎ ꯌꯦꯡꯂꯛꯈꯤꯗ꯭ꯔꯦ ꯑꯩꯕꯨꯅ ꯅꯥꯏꯇꯣꯝ ꯊꯝꯕꯤꯔꯝꯂꯦ ꯂꯩꯀꯥꯏꯗꯁꯨ ꯑꯩꯕꯨ ꯎꯕ ꯃꯇꯝꯗ ꯂꯩꯀꯥꯏꯒꯤ ꯃꯤꯁꯤꯡꯅ ꯅꯪꯁꯨ ꯅꯃꯥꯗꯧꯅ ꯇꯧꯗꯣꯏꯔꯥ ꯅꯃꯥꯒꯤ ꯂꯤꯆꯠ ꯂꯧꯗꯣꯏꯔꯥ ꯍꯥꯏꯔꯛꯈꯤꯕ ꯑꯩꯕꯨ ꯎꯔꯒ ꯅꯣꯛꯅꯈꯤꯕ ꯑꯩ ꯉꯁꯤꯁꯨ ꯀꯥꯎꯗ꯭ꯔꯤ ꯑꯗꯨꯕꯨ ꯀꯔꯤꯗꯤ ꯎꯄꯥꯏ ꯂꯩ ꯄꯨꯝꯅꯃꯛꯁꯤ ꯑꯩꯒꯤ ꯂꯥꯏꯕꯛꯇ ꯇꯝꯂꯝꯕꯅꯤ ꯍꯥꯏꯅ ꯈꯟꯖꯕ ꯅꯠꯇꯅ ꯀꯔꯤꯗꯤ ꯎꯄꯥꯏ ꯂꯩ 이dom사나 ꯑꯩꯕꯨ ꯆꯥꯎꯅꯕ ꯌꯣꯛꯄꯤꯔꯛꯑꯦ ꯑꯗꯨꯕꯨ ꯃꯃꯥꯒꯤ ꯃꯤꯅꯨꯡꯁꯤ ꯐꯪꯗꯕ ꯃꯆꯥꯅ ꯀꯌꯥꯝ ꯍꯔꯥꯎꯅ ꯅꯨꯡꯉꯥꯏꯅ ꯂꯩꯕ ꯉꯝꯒꯅꯤ ꯑꯩ 이dom사ꯕꯨꯁꯨ ꯋꯥꯔꯧꯗꯦ ꯏꯆꯥ ꯐꯥꯎꯕ ꯍꯣꯠꯅꯕ ꯉꯝꯗ꯭ꯔꯕ ꯌꯦꯡꯁꯤꯟꯕ ꯉꯝꯗ꯭ꯔꯕ ꯃꯇꯝ ꯑꯁꯤꯗ ꯃꯤꯒꯤ ꯃꯆꯥꯕꯨꯗꯤ ꯀꯅꯥꯅ ꯌꯦꯡꯁꯤꯟꯕ ꯉꯝꯒꯅꯤ ꯈꯪꯗꯦ ꯋꯥꯔꯤꯁꯦ ꯃꯇꯥꯡꯁꯤꯗ ꯂꯣꯏꯁꯤꯜꯂꯒꯦ ꯑꯩꯗꯤ ꯋꯥꯔꯤ 이ꯕꯁꯨ ꯀꯌꯥ ꯍꯩꯇꯦ ꯑꯍꯥꯟꯕ ꯑꯣꯏꯅ 이ꯖꯕꯅꯤ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯃꯌꯥꯝꯅ ꯉꯥꯛꯄꯤꯌꯨ
ꯑꯩꯒꯤ ꯄꯨꯟꯁꯤꯒꯤ ꯑꯋꯥꯕꯗꯤ ꯀꯌꯥ ꯑꯃꯅꯤ ꯃꯊꯪ ꯆꯥꯕꯗ ꯃꯌꯥꯝꯗ ꯁꯣꯏꯗꯅ ꯁꯦꯌꯔ ꯇꯧꯖꯒꯦ ꯉꯁꯤꯒꯤꯗꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯜꯂꯒꯦ ꯑꯔꯣꯏꯕꯗ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯏꯀꯣꯛꯅꯅ ꯈꯨꯔꯨꯝꯖꯔꯤ